그렇지, cái nó dầu đấy. Đây vậy, cắt chính bây giờ là cắt chính bây giờ dầu sợi lẽ. 저 욕천절에 샤푸 거기 샤푸 샤프 많이 따르니까 시 샴푸는 또 차. 샴푸 gamla cái cả rồi mang lấy đấy. Rồi thằng giàu sẽ lấy. 샴푸 đi ăn phải đấy. Đó sao? Đó sao đi? Oi cutting ek kuno ki home yomba opa jana pi ke ka yomba da welcome to cutting kuno vì này cái này mới cùng gì đó. Ôi, sao này? Koi wa na taraba singi marup singna koi kakching khunong da mateng pang ma chaluraga halakpagi sinne lambi je suki matik khara kano ki koi ki tractor ki lambi oi ba duna mamang de ke de gari sing je kele mamang da su gari im le re si ju tum kele gari sing tum pung loi loi ra ta re du bu su kai te
ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯆꯧꯕꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥꯁꯦ ꯈꯔ ꯌꯥꯝ ꯅꯦꯝꯕ꯭ꯔꯥꯕ ꯅꯦꯝꯕꯅꯦ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯒꯥꯔꯤꯅꯤ ꯃꯣꯏ ꯀꯦꯟꯈꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯅꯦꯝꯃꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯩꯁꯤꯒ ꯀꯅꯥꯅ ꯅꯦꯝꯃꯤ ꯅꯪꯒꯤꯗꯤ ꯋꯦꯠ ꯌꯥꯎꯗꯦ ꯑꯩꯒꯤꯗꯤ ꯋꯦꯠ ꯉꯥꯛꯇꯅꯤ ꯁꯥꯒꯤꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯅ ꯁꯨꯃꯥꯏꯅ ꯆꯠꯄ ꯀꯥꯟꯗ ꯀꯤ ꯂꯧ ꯅꯝꯕꯅꯦ ꯅꯦꯝꯗꯤ ꯅꯦꯝꯕ ꯂꯝꯕꯤꯁꯦ ꯈꯔ ꯐꯕ ꯋꯥꯠꯄ ꯑꯗꯨꯅ ꯒꯥꯔꯤꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯍꯧꯖꯤꯛꯀꯤ ꯖꯤꯞꯁꯤꯁꯦ ꯑꯄꯥꯝꯕ ꯃꯤꯅ ꯌꯥꯅꯤꯅ ꯅꯥꯊꯣꯛꯑꯔꯣꯏ ꯑꯗꯨ ꯅꯥꯊꯣꯛꯄ ꯁꯣꯡ ꯉꯝꯃꯣꯏꯌꯦ ꯃꯌꯥꯡꯗꯣ ꯈꯔ ꯀꯦꯟꯕꯩ ꯋꯥꯅꯤ ꯁꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯨꯕꯒꯤ ꯒꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯖꯔꯅꯤꯁꯦ ꯆꯠꯂꯨꯕ ꯂꯝꯕꯤꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ